Lakhipuronline puthokchaba October gi tang taruk Sagul se numit ki Khomjinba Pao tabirase. Ahanbada maroi Pao Tripura gi tongan mafam anida mitei mek masak hangan bagi thoram pangthokre. Chahi asigi metric parikha da angka amadi Manipuri da mark wangna phangkiba mahiroi singda laitonjam manidhon ibemhal mana piragani. All Jiribam Durga Puja Celebration Committee na Humutra Manga Suba Puja gi thorom galoina na hiyang tanakre amasung Imphal gi Chairau Ching amadi Haingang da leiba Marjing Polo Complex da Mukhyamantri N Birena Open Gym ani sangakre. Haujik mapungoi ba pau tabirase. Numit mangani gi khongchatta Research Forum Manipur Reform gi mihut kangbo amana Tripura gi tongan ba mafam ani Obhoinokor amasung Nalgoria da mitei mayek masak hangan bagi thoromama October gi tang mari amadi mangada numit nini chupna pangthokre loinana mitei mayek ki chart khungang khara da jentokre. Obhoinokor da Puthiba Welfare and Cultural Society gi mateng lauraga Manipur da University gi thak phawa tamnari ba mayek ase masak hangan bagi thoromama pangthokhe. Thoromadu da Reform gi thomi Longjam Somorendra Arun L Krusop Meitei amasung A Sanjib Sarugyakhi Thoromadu da Puthiba Welfare gi M Indramani N Niranjan Y Chandrakirti S Deepak Kumar Khetrimayim Dhanajina Chingba Sarugyakhi. Amaromda Nalgoria da Manipuri Literary and Cultural Forum Tripura gi mateng lauraga pangthokhiba thoromadu da marhoina Imai Ben Singh Sarugyakhi thoromda Marup Pauche ki RK Tarunjit su Sarugyakhi thoromadu da maruina L Arun L Krusop amasung forum gi secretary Khoisna Mongolna wangangkhi. Mapandar lebiriba maruina koi ahan bo ena ngasi Tripura da laksabada koi lebiriba koi matei sinau singna yang bajana kopi ba atau yang bajana welcome to bibasi koi yang ngai Lakliba October gi tang nipan thangjanumita chahi asigi metric parikha da angka amadi Manipuri da mark wangna phangkiba Lakhipur subdivision gi mahiroi taramari da Laitonjam Manidhon ibemhal manapi bagi thoromama Fullertol Multipurpose Community Hall da pangthokkodori. Laitonjam Manidhon Ibemhal Trust Lakhipur na sinduna pangthokkodori ba thoromasida lamdam masigi ahlaman Oja Singh amadi mahiroi singna saruk yabiranaba Trust ki Secretary L Manisankar gi cherol amada phongdorogli. Manipuri Chanura Khorjailup Kasarna Sinduna Lakliba October gi tang mapan ayuki pung tara tabada Manipuri Saireng numit kamari lenana Manipuri Saireng gi maramda khana nainaba amadi Saireng Saidinabagi thoromama Lakhipur Junior College Fullertol da pangthoklagani. Dr. Naurem Vidyasagarna mayai tangba loduna pangthokadaba thoromasida Kabrabam Anitana thakadwarol pigani. Thoromasida lamdamasigi miyamna saruk yabiranaba lupki thoburen Dr. Moirang Them Sobitagi Cherola Mata Fongdorogli. World Health Organization WHO na Bharata Sahabani haiba cough syrup makal mari sijanabada cheksinanaba khangankre. Hidak makal asina kidney da sokanba amadi Gambia da angang sian kibaga mari leinai hairaduna WHO na cheksinwa asipi kibani. All Jiribam Durga Puja Celebration Committee Jiribam gi Humutra Manga Suba Durga Puja Celebration ga mari leinana Kwak Jatra numit Bijaya Dasami numit ngarang M Kainahanbi Memorial Hiang Tournament pangthokre. Tournament asida tongan ba kangrup ki Hiroi Singsu Saruyakhi. All Jiribam Durga Puja Celebration Committee asigi Executive Member M Brajakantana hai Krista Kumja lising amaga chamapan niputaretagi hauduna puja asi pangthokpa horakpani masigi mamangdadi Jiribam gi puja asi kasarga punduna pangthoklami haina phongdokhi. Durga Puja Committee na single anjaduna pangthok charakpa imai bemin puja asi chahi humutra manga suba puja ni Jiribam asida hiyang tanabagi koi Kwak Jatra numit Bijaya Dasami numit asida hiyang tanabagi thoram ama su pangthok chai imai bemin Durga Puja asi ahan da koina Khok Chingam Champa Nipu Tariatagi Hauna Lagi Traba Ahlaman
layu khaba lai guru singna imai bimgi puja si hodok pirmani ahan badadi lisam sampani putaret ki mamang dadi jiriba amta puja si jiri ghat kasar da koi pun laga pangthok charambani yamna chawba adumba imai bimgi puja ni puja sida koi na thamjariba sai hiyangi kumai asi traditional oiba hiyangi style dadi koi tanajadre sports ki interest ta tongan ba community singi hero singna hiyang tanabasi yawi Imphal gi mafam ani da ngarang Mukhyamantri Nongthombam Birena open gym ani sangakre gym asi Arts Academy Manipur gi makhada sarkar gi tengmang loinana hangdokpani Chairau chingda hangdokliba gym adugi machak mathum sing ubada Mukhyamantri na apen ba pongtokhi mafam adu ningthina ngak senduna thamnanaba Mukhyamantri na Imphal West ki SP da khanghanki gym trainer singna demonstration utuna CM gi pukning chingsinki Matungda CM na Imphal East ki Polo Complex da sariba gym adu sanga khibagalina mapam adu da sagaliba sagol kangjegi sanaroi amagi mitam adubusu jengsinki mitam adu November gi ahanba chewol phawbagi manungda loisinana ba engineer amadi thikadar da pautak bikhi 나와의 거의 참여 근데 보라 룽도 보라도 하고가 룽도 보라도 하고 산다 아이마 시리 뭐 그러다 애기 잘못 견뎌야 이제 하다 Masigi tungda Mantri Pukri da sagaliba Civil Secretariat amadi Manipur Police Headquarters ki pibamsu Mukhyamantri na jengsinki Khongchat aduda MLA Khomokjam Joy Kisan Chief Secretary Dr. Rajesh Kumar Tourism Director W.E. Bohal amadi atai makok thongba official kyana saruk yakhi hairi Aroibada maruoiba pau amukhanna Tripura gi tongan mafam anida mitei mek masak khangan bagi thauram pangthokre chahi asigi metric parikha da angka amadi Manipuri da mark wangna phangkiba mahiroi singda laitonjab manidhon ibemhal mana piragani All Jiribam Durga Puja Celebration Committee na humudra manga suba puja gi thauram galoina na yang tanakre amasung Imphal gi chairau ching amadi haingang da leiba Marjing Polo Complex da Mukhyamantri N Birena Open Gym ani sangakre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare